Good afternoon, ELITETV ki test of cartoon mahau ming tabiri su ham tara maucheri. Baru ngasi infala pongo pau cs zingi cartoon singda cartoonist na kari haining liba kari phonung liba kari wakal khalan webdu mayam da sanong thamjage an ro khasage sangai express ki onthok pani da isna onthok pani da ba ki cartoon sing view ko lohom ge senamani aju si corona na siam hengalak pa ngasi bokta cham ko humrama to yokiba adai da base tora kanda ko gi tamosi ga BBS masa masuloer ni mana khogi thamak pa cartoon ni phajani ji mamang so khoina khogi studio da kauraga unajagraba duni ana mana ji hari longbai sini bor kaina ni tawre adigi kujaba ya na leire dan thada dogi adada ajagi barman ju yaure mana kai haigeda covid manung da hongmuni na mantra samji lage bhim ga hiram biga jagal manung da luhong mad sona mantra du ane so lage ong swaha family ko jawda bo resanu na agoi ji si yam phajaba family ko jawda bo resanu ji luhong la matung dekta crisis lakpa family gi aduga nupa no otpire adu tawre ata tawre aduga nupa adu no mato affair ma leinare ka ji khoi zok tab nati adum yawba adai hauji dum train na ma lae nan waidi khoi yum pa luraba npc amur homba khoi divorce amur homba khot pakai si tongnaram desgi lenu hongnare nupa sungare mai ni pidu divorce ogeta di adum hongba tum chanai chanai gi mong amda lae adu film do ne adu mana sorse covid manung do honguni na mantri samjal lage ana saidi film ga sai kan ogol hongi bu hiram be ga jangan man ga lohong bada samjan ba mana ong swa family court yog da or sanu na yam phasa da bors na khale marks upaga marks upasim dang di bhai ai gi yunam si chatla roena yam phasa ba nongning bu yog jane dum sati sade ba khoi lohong ba gi lei pareng thadat pa kano to ba khot pa yam na social media da khoi viral oi ba pot me am lei bani ado me am du ye ka da ma phasa gi ai ga sina sol je brahman sina family court yog da or sanu na sumba dun hajik si covid ke lai chasi no gi wang khalak pa da amorom da khoi test of the policy no ga chani lawni haiba me am to bangam da ba adu bo se da khoi gi dance college imphal is ki se da khoi hangani haidana imphal is ki dc na thoki ba leire madu pesa lawdra lawredra na tragana imphal is ki da leiba miyoi dang to godra imphal west leiba su to ba yaro da bra adu gi detail maktudi masai khoi ne na da khabar gi di yaw gi de on haji leiba situation si da mamang da covid-19 leir kan da khoi luhong bagi mong si yamna shortcut ta dagi sorat poiro sondia da ba kari dam tawnaram bani haji semu kada farak padagi dum dam hengalak pa mayam khoi semba luhong bagi kaina okpada bambula hajalak pa mayam khoi si kari no khoi gi chane bi si kari no haiba khang da ba du leiri ba halaman mayam su ju bungo sim to hoide ko si to bu ya di haib ju hai da ba dum nahana du inkhalak pana tra kaino to ro pangya yara dra haiba si post yam lu hangam mo ri aduna isagi not isagi culture madu mangro mi do ma du mamaga cha mana doini ai kanano ai meitei ni meitei ji chane bi kamai tawi ai karino ha sei sai sa gi nat culture ru ta kadabani na sumasi yam naina su mathau tai ai bohom do thamjage yam phajaba masi su wan thok leba cartoon ne thamjage mathang do leisna khoi sana leba ki loire dana aduni loire dana is cartoon jing biu ala ni khak sum walking chana wari sala bane amani kai ha ga da president rule si thambagi kanadreda haibneba ada amasne haire khangre pr ne na ing tapa purakatra hairaga ichau ne purakla malena handakchi ichau thokyo mayam duni meda deiba khoi jun july se khoi nongju thani aduna sai de ichau thoktuna awaba mayokna ba hajik se munong ta ba adagi number 2 gi mai wangkhalakpa aduga sinda dam gi overflow tore khole kana haiba mayam lebi duni aduna president rule si thaina gi matamda lebi president nadi yamna kana ba thabak tawni khoni kaina khanna bagi ofam ga legi bane du adugi chang du di udabra haiba gi praja sing gi mo nama lakudu haiba du cartoonist na haiba mai cartoon si kuthang sida puthoga ulakpani haidana ai gi mai digi thamjage mathang da leisina khoi pongna pham gi balohe haibjani balohe si yengbiyo akoi gi leirba aina haide neru tupi upapa kudra pajama selati moi rajniti wala oire MLA natra kano mo rejdi MLA ni minister later mina adada haire khut ka songnaraga ko bhai wa ngang tumina leibana phare mathang da anoba sarkar laga su akaiba leitana bana ajisi adu nara khangde mayam se wam ta ngangadre adagi group sender mene delhi ra chana ba soi toroga pisan ma mayama adagi speaker na su singdokre id group to budu di yaukte khoti haidana aduna ajisi kamaina to gudu no hoji am sang na koi president lun chalaiba aduga leiriba economy da
sel thungi phibam da setmilon da yamna chawba yamna chaithing piba dumba state ama oirebani chahi ani amuk covid ki leire aduga chahi ani hena amuk koi lan gi phibam haji leiba conflict na oire sida adani leiba rasinti wala ting sibhai ai wangang na tamina leibana phare mathang da anoba sakar la su akai ba leitana bana admaina leiro MLA singji khanaraga leirebra haibasigi wahang amka putho kanda cartoon sina thamakpa yam phajaba sijo cartoon ne na thamjage mathang da lerisina koi hoilan paugi as loire haibaduni de masana ba sina koi gi lining ga leibi phibam ne se tawrise adu mama sina hangba lakpagi sinna mane adala masana pa sina mama thai ima nasa yumda halaroi masina nungai be helena ada mama sina hai nang no hu makai hu loiraga lining labrana hoi mi se phattaba phalamdabadagi pharakpada madu nang hana phattabani haina haibi ya ponde aduna leisini akoigi ratna karna akoigi balmiki olakibagi ofam su leisini ma rana leramba maduna mi kano se akoi haina bodo lyric se magi cover duna lepa yaroi manung thina paba ma changi haibdune na cover ye ga cover phajaraga ekta phajaren lobu yadaba cover thiraga na madu thina lobu yadaba haina bodo book is not just by its cover hana haibodo almain tawduna ngasai mana phataba mayam torogo sumagi achumba labi mada lakpaduni aduna hajisi mayam amani phataba thorupuk toru mayam singse lai da kathokna ba lai ning na ba khona ba mayam su yawdaba nate tamna realize torokpa khona chai humpu humra hela kandi aduna asi bagi lambi sidana changjela bagi man se sum thar sum changjela podo asi bai se khoi si bai se nam da pora ga lebne nang da pora lerune haido any moment da any kano da khoi tori juni nan thajabra ichnepi ani duni thana harau chakraga plane crash to dana leikidriba mayam maduni sumaina miyoji adu dana tia akhoi ne ichnepi do khoi gi manipur gi masani haiba wani atopa mayam amsu leigidaba mayam yoy duni aduna sum basi su akhoi ne mathau ta ba aduna phalamdabadagi pharakpa si jo khoi na support to ba ma mathau ta ina du thamjage mathang da leisna khoi narong thogdangi hawa do leirang do sida khoi MLA mantri amagi khone mantri di leitramne MLA amagi lawr si hana mantri lerambani adeda mai masana PC chen gi bagi wari sana bagi matang ne adamana ka heda nasana pi do amuk chen khre moi pambung kamdau se bana adaga sai mantri MLA sinai ai gi kendra da bu oiradi mayum tarak palapsu karim ta kai di mamana nokningba magi di botor phangdabagi adumbu wakhalo du da leibagi mong da leibudo ana ai kendra do oiradi tarak pangira da pangira gainaga magi moral do handarakpa akogi election lum dena mai changchilakpa ana tungi khandaba bokka na bohna bada vote bank se muba jiri bamda imphal iski telepati da leiriba mayama toro mayam se khoi loi urabani hajikti leigidaba su yawre to pelamoy ana kamaina tungi mirol gi damakta khoi karim khardi toro mathau ta habsi khoi tangai fadaba khangbaduni am darkar oisena aigi mosu thamjage mathang da leisina khoi people's chronicle gi witty wednesday na aida ngasai gi MLA mantri hai to ni da mantri leitre ada ma sai gi khana habdo neru to pi baba kulra paijama oladi ma rajniti wala mo re MLA na ta kanom di oire ma gi PA ga yawre man haire now everyone took it as Daniels my am se amat yad resa to whatever statement we made what not we have met various promises many topics ako ji jum sabini adu to bini haba mayam se loy na haigre aduna hajikti moi sem de yadre aduna moi tawni habdo de expo madu moi to honi bagi apam do leire aduna praja sing se yamna thajadaba false promises oido mayam wasakpa mayam se deba mayam sing se gyan tarapi moduna now everyone took as Daniels to whatever statement we met what not we have met various promises many topics they asked for jam phajaba wan to leba cartoon en thamjage aduna ngasi gi adum ba ELITETV ki taste of cartoon gi mahau matang solution jere meng tabiri sing momo kana khurum jabol oinana kanene be thini jeri pinebesi